Mitay Lebakta Nungtigi Fongba Pauchi Amada Haukiba September Tara Humdoigi Paugi Chefong Amada MLPCC to urge for use of Mitay Mayek in Assam Haine headlines Haba Paugi Kolam Aduda MLPCC gi Wafam Adu Apokpa Maruki Ahantarani Toigi Lucinghan Nauria Amusanana Saugatli Haina Oidaba Amadi Aranba Moongda Isilaki Wafam Adu Yumfam Yaudaba Sasina Wafam Ne Haiduna Lucinghan Nauria Amusanagi Maikai de Gitamoisok na Penda Fongdorakli Wafam Asingasi Assam Gihila Kandigi Laisram Kungi Hauna Sang Apokpa Maruki Office da Pangtokiba Paugi Mifamda Lucinghan Nauria Amusanana Fongdokibani Patangi, Fiona, Hobi Tragedy, Paugienda, Equa, Patauta, Monga, Port Meeting Logani, Equa, Ambian, Mariton Pahekari, and Matumana, Mrs. Mike, Wiganu, Madame Kandana, Sergeant Haiba, me, who I didn't talk about, Imoina, Masito, the Beni, assume what the whole Levy, Masi Haya Ibsini, Wow, Sitavadi, Terror Sitavadi, Equayam, Lungai, the Pin of Hongari, Hondopiba, Presti, or Pibi, by Moimil, Namun kan view amasong jam liangna masih ay lani hay punglo pilo na tragedy resulted selection masih mayam hayan Assam Rifles ki Tamenglong Battalion na Headquarter 22 Sector IRIGAR East na nupa amadi nupi gi Assam Rifles amadi Army gi pre-recruitment training ngasi degi pangthok ba hawkre Tamenglong gi manung hanjinba mafam singda leiba naha singbu mapung fana enrollment tawhanabagi damakta Rani Gandhi Liu training camp asingasi October 19 dagi hawraga November 23 fawba chathagadabani training asida mioi chahum na saruk yanabagi damak registration tawrakre training asigi damak ngasi degi mathau taba documents sing amadi medical checkup tawba hawkre training loiraba matungda certificate sing khusinagani haina officer in charge na fondokre Matam kuina degi panduna lakpa lengdaba mela tawfam yonfam Imphal East ki New Chekonda lingbina papandamda India ki Prime Minister Narendra Modi da post ki khuthangda memorandum thakre haina Handloom Promotion Council Manipur na thadorak pachirol amana fongdorakli Manipur lengak na chahi taragi mamangda commerce amadi industries loisangda lam acre 2.26 piduna khakchinduna thamkhrabani Masida permanent exhibition trade taunabagi damakta pikibani adubu laibak thibadi ngasi fawba asengba thabak amata laukhalaktabadagi Prime Minister Narendra Modi da mayek sengna khanghananaba ikibani Handloom handicraft amadi khadi bunung sijaba Modi na asengba thabak lokhatpirakani haibagi thajaba lei haina Handloom Promotion Council makhatana fongdorakli Gujarat Assembly mifam naksilakpaga idoinana Bharatiya Janata Party BJP na lengakpa state asina chahi amada chakthong gas ani yumthong kudingda lemna phangalagani haina laukthokre wafam asi Gujarat Education Minister Jitu Bagani na phongdokhibaga loinana housewife singna lupa koti lising amagi relief fund phangani hairi Gujarat ta housewife lakh 39 lei Makoibu wakal da thamlaga chakthong gas lemna pinana ba khongthang asi lokhatpani haiki scheme asiki makhada Gujarat ta leiba yumthong kudingda lupa lising amaga chatret yehonna bagidamak punna lupa koti chatruk yankhai implement tawnana ba alert tawkhre hairi Haukiba pungkut marida India da nauna miyo lising ama chamnga kuntrataret COVID positive oire lekhidaba mi ki masingna nipani fagalakpagi changcha da malfutara nipan ga 10 tare taruk oiri apunba confirm case na koti mari lakh Nifutaruk lising kuntrani te chamri kuntra yaukre active case na lising kuntaruk chamri nifumapani laina asina maram oraga lekhidaba mi gi masingna lakh manga lising konipan chamapan tara humdoini laina asidagi naba faduna discharge tawkiba mi gi masingna koti mari lakh ni fulising humudra taret supna homfunipani laina asidagi ngakthokna ba vaccine kapthokiba apun mi gi masingna koti chani tara mapan lakh kuntra taret lising homfutaruk chatret kuntrani pan henkre malim gi oina covid like chena khwaidege na sokala bale bak singi manunda USA na ahanba India na anishubada amadi France na ahom shubada lairi awang nopok state ki oina Assam na ahanba Mizoram na anishubada amadi Manipur na ahom shubada lairi